Kuki Chara Hendore pusilamba lambi punamak thingnanaba sem sare committee. More the Tarib State Force ki person sing asida Kuki singna sing power yauna karigumba makalamatagi acha takpi the bagi kongjang sang silibasi February 3 power manunda and Dr. Badi February Nifandagi Kuki singi pochai pusilamba lambi punamak thingjilagani aina Maite Community Joint Coordination Committee White House to Hauka and Tobala Pondoragli Committee asigi President Kuyik Pituna Tadoruk Pasero Manahai Yumlo Navalebak Myanmar Tainaba Manipuri border more the Labour State Force ki person singda Kuki volunteer singi lising makada Ising yauna atai polam amata fangandre haribasi Mitei Community Joint Coordinating Committee White House to Kiam Sifai How Kamadi Tawal Kuno Loinana Committee Sigi Women Wing na Akanomong the Yanning State Force Habasi Government Sigi Administration Book Control Taunable Security Amani Karigumba Kanglop Amagi Natraga Mioi Karagi Atamdana Kena Batamduna Nakala Mamangi Michang Sangduna Tabak Tawgata Force Nate Aran Batariba Community Adudi Legal Govatsairak Adomak Pangpam Tokpani Hojik Togli Bairangasi Kanana Hoki Kanana Susanpur the Mitasingi you may taba hoki Unamag City Maling Vileba Punamagna Kangarabo Avomni Kuki Narco terroristina Yellow Imitation the Satariba Etega City Yamnan Minungsi Haitaba Sagi Wakal Chienba Listani Siraba Mia du Pava Mangakta Amukashu Tangna Lenba Kaunauda Makoina Chaba Takogi Plastic Amadi Arem Apa Singnam Sin Batawiba State Amagi Security Taudangasi State Adugi Manungi Taudo Wato Punamak Control Topam Topani More the duty Tauduna Lady State Force the Sana Tanova Pola Mama Tapiba Yon Bayaro Hariba City Yamna Chum double Lebang Masa Tada Lisani Lakleba February 3 Pawu Manunda Kuki Singna State Force Tamliba Ting Bolok Tokadawuni Karigom Bolok Tokta Toglabadi More than Atana Kuki Singi Sana Tanova Pusiliba Lambi Punamak Yelhomigi Ladiba Club Organization CSO Maina Paibi Punamaka Tanaraga Matangi Nomit February Nipandagi Tingzilagani Hari Palmdaba Todok Toktreda Tangjing Chingtak Yung Siliba Cross Lengana Tubada Lotu Palmdaba Todok Toktreda Tangjing Chingtak Yung Siliba Cross Lengana Atubada Lotu Hericon Palmdaba Toning Daba Todowa Tuxing Toktreda Tangjing Chingtak Kuki Singna Yung Siliba Cross Asi Lengana Tuba Matamda Lotokadabani Haina Ethno Heritage Council Hericon Pongdoragli Hericon Publicity and Propaganda Secretary S.S. Rishikumarna Tadoropo Serolamana Kuki Haina Kangnariba Mio Kanglobasi Manipurda Kundaba Haukibasi Kumja Lishinga Magasanipan Kuntragamari Adwaidagini Haina Puari Nainaba Kangai Singna Takpiri Samna Arabada Makoyasi Lamdam Sigi Yelahumi Nate Hadibu Wapamasi Yelahumi Singi Furup Singnasu Yanarabu Wapamani Lamdam Sidami Top Wina Kundareba Haukibasahi Kayadagi Nasi Power Lepton Satsang Silagliba Kuki Singna Aranba Monda India Lingaki Sanapa Tapki Manunda SDO Duna India Citizen Amagi Kudong Java Kudimu Pangdura Makoya Silamdam Sigi Yelahumi Amani Haina Masana Hajari Masima Kwairigi Chawa Kuki Singna Lamdam Sigi Yelahumi Miamda Amadi Masa Masada Tauzaba Aranba Namthakni Mitop Kuki Singna Manipuri Yelahumi Singi Punsiro Lingak Londa Limit to Meet Akoibagi Mahopsagi Tamda Akaiba Kayat Mayai Kaba Chinjangna Naha Singbu Manghanba Lightning Like Shonda Kaiba Piribasi Manipur Lenga India Lenga Amadi Lamdam Sigi Yelhomi Singna Matam Sangna Tausharu Daba Baikat Pamtoko Taba Baikat Hodabadagini Anganba Matamdagi Hona Kuki Singna Makogi Aronba Agenda Magaloinana Oitogla Daba Manglana Magim Asada Akuba Taushilama Oina Haukiba Kumza 2023 May Tadagi Kuki Singna Makogi Asengba Machaching Yamna Maka Phone Kanghanduna Tam Tiba Tabakia Chatatabanina Manipur Lenga India Lenga Amadi Lamdam Sigi Yelhomi Singna Hanadagi Hena Kanba Kongtang Kaya Paikatpagaloinana Mitop Kuki Singi Mamu Yaitek Hawa Matautai Kumza 2023 December Taraga Tarukta India ki Supreme Court na Lining Laishon gi Mafam Sing Asoyangam Thohandana Ngak Senabu Yatang Pi Kraba Matungda Lamdam Sigi Yelhomi Purup Singi Yenglaga Laifam Lenama Oiriba Tangjing Chingda Cross Yungsinba Maming Ontuktuna Mount Olive Haina Signboard Tetchin Basi Lamdam Sigi Yelhomi Singi Lining Laishon Nat Amadi Chanabi Bu Chawno Singnabani Amadi Malem the Christian Lining bu Masak Thihan Bani Kuki Singna Masana Masada Pap Achoba Kaya Matang Langsin Bani Supreme Court ki Yatang Thawe Usita Bani Amadi India ki Luobu Phongna Singna Bani Maramasina Supreme Court ki Contemasi Thawe Usitriba Mio Amadi Mari Lainaba Khudingmagna Mayoknaba Tabani The Manipur Ancient and Historical Monument and Archaeological Site and Remission Act 1976 ki makhada Protection Pi Khaba Kaubu Amadi Thangjing Chingda Hanjin Yaikai Thingaiba Thoholibasi Mari Lainaba Lainga ki Loisang
India amadi Manipur lengakna paikhatpham thokpa thabakshing thintadana paikhatgadabani lamdam asida khundaminariba phuru amatana laining laisongi mafamsingda yaikhai thingaiba thokhalloidabani phattaba mioising manghanbada mioibagi masat amadi isabu manghalloidabani thangjing chingda logi wangmanda cross yungsinba maming onthoktuna Mount Olive haina signboard chetchinbasi athubada India amadi Manipur lengakna paikhatpham thokpa logi thabak thorumsing haujik phawa paikhatribasi thawoin tawhalibra yelhomi kayagi thamoida hena khoisauna handuna thogliba irang asi hena mai yangsilibra thokhaningdaba wa thoklan kaya thokjingai Manipur lengak amadi India lengakna logi oiba lakhotpham thokpa thabaksing lakhotpa tangai phade hainasu serol asina makha tare Anglo Kuki War ki Centenary Gate lengak ki ayaba yaudana lo na yadaw mongda yungsinba oiramle National Highway 150 ki Chuchanpur amasung Torbung ki marakta yungsilliba puwari da sunglai leitaba Anglo Kuki War ki Centenary Gate asi lengak ka mari lenaba department ki ayaba yaudana yungsinba oiramle gate asi lokthokina basu lengak na order thoktuna mari lenaba DC da lokthokina ba khanghalamle haina Republican Party of India ki National Secretary Maheshwar Thongnawjam na phongdokre Kaishampata laiba mahakki mayumda pawgi mifam amada Maheshwar na makha tana hai Manipurda thogliba lan asi tha mapan phajilaglabani irang asi haukiba numit May 3 dagi aranba wafam kaya thamduna miyamda maitai singbu lan ohonaba honare irang haukiba numita maitai singna Centenary Gate mai thai haiduna sandokpa University ki syllabus da puwarida suglai leitaba Anglo Kuki War hapsinnaba honabana singba kaya tawduna lan ohonaba honare amaromda Kuki Centenary Gate asi sabada lengakna ayaba pibra haina lengak ki Public Works Department da RTI thaki madugi paukumoina department asida Centenary Gate asi sabada department asina ayaba amata pikiba leite hairagle masida natana kumja 2022 gi December thadasu mari leinaba DC da gate asi lokthoknaba department na order thoktuna khangan kibasu laikre asukuiraba matam asi aranba puwari fanghannaba gate asi kanglo lana yungsilba karigino aduga lokthoknaba order thokrabasu ngasi phawo lokthoktribasi karigino Manipurda aranba puwari laihanba pamde Maduna Anglo Kuki War thaba Centenary Gate asi lokthokpaga loinana Anglo Kuki War hairibasi leite hainasu yamna nakhai sengna laibak miyamda thambiyo hairi